Waithou Potable augmentation water supply scheme masigi makhada tongan bamafam kayada ising pirabasu part asigi koibada lairiba miyamda ising pibi de haiduna lamdam adugi miyamna water treatment complex wo launchin kre khongjang aduda sarugya khibba maimom inauna haukiba December 9 gi Waithou gi miyamda tha makhai amagi manungde ising fanghanbina ba governor yauna mari leinaba department da waka cherol pishin khiba laikre adubo ngasi fawba ising pi nabagi thaurang paikhatlaktabadagi khoishaunaraba miyamna so launchin bagi Jangasi Jangsin Bani Haidakli. Yes, the Tawanda, for Kangan Jakiba, Gerald, Memorandum, Ishan Jakibagi, Waron Tamjakare, Taramagani, Batam Pijakibani, Narang 23 December 2025, Sida Lujabani, Maramaduna, Ekoi Nasi, Makatana, Hariba, Dharana, Sipangok Jabni, Aduga, Lena Nangasi, Equina, Dharana, Sigi Makatara, when the Sata Jagatoripasi, Haiba, water supply, Asida, Asidagi, Ekoi, Sing Piba, Sing Puduna, Koimapam from the Taribasi, Ekoi, Ladybug Pagasing, Asigi, Apam, Tajabase, Bari Lenabagi site, Haibadi pipe thing to Nashing Piragani Haiba, Hydriba Power, Jinjare.